ꯏꯁꯤꯡ ꯈꯤꯇꯪ ꯆꯥꯏꯕꯤꯕ ꯑꯌꯨꯛ ꯉꯜꯂꯤꯉꯩꯁꯤꯒ ꯐꯗꯤꯒꯣꯝꯁꯤꯁꯨ ꯁꯤꯅ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯅꯤ ꯃꯌꯥꯝ ꯄ꯭ꯂꯥꯟꯁꯨ ꯂꯥꯛꯀꯤ ꯄ꯭ꯂꯥꯟꯅꯤ ꯃꯌꯥꯝ ꯑꯩꯅ ꯊꯨꯖꯥ ꯄ꯭ꯂꯥꯟꯁꯦ ꯑꯃꯒ ꯆꯦꯠ ꯃꯁꯥ ꯅꯝꯁꯜꯂꯤꯃꯤ ꯍꯤꯡꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯃꯣꯔꯄꯪꯁꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯣꯟ ꯌꯥꯝꯁꯤꯕꯨ ꯂꯥꯛꯀꯤ ꯄ꯭ꯂꯥꯟ ꯑꯣꯏꯕ꯭ꯔꯥꯅꯦ ꯑꯩꯅ ꯕ꯭ꯂꯣꯛ ꯑꯃꯗ ꯊꯦꯡꯅꯈꯤꯑꯕ ꯁꯤꯡꯒꯣꯟ ꯃꯌꯥꯝ ꯑꯁꯤꯗꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯑꯗ ꯀꯩꯀꯩ ꯊꯣꯡ ꯊꯥꯛꯀꯗꯕ ꯑꯩꯗꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯅꯤꯡꯁꯤꯡꯅꯕꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝ ꯊꯥꯕꯜ ꯂꯩꯁꯦ ꯐꯖꯃꯟꯈꯤꯅ ꯑꯩꯅ ꯑꯌꯨꯛꯁꯤꯒ ꯚꯤꯗꯤꯑꯣ ꯂꯧꯍꯧꯔꯤꯕꯅꯦ ꯃꯅꯝꯗꯤ ꯍꯧꯖꯤꯛ ꯂꯩꯇꯦ ꯁꯟꯗꯥꯗ ꯅꯨꯡꯗꯥꯡꯁꯤꯒ ꯃꯅꯝ ꯅꯨꯡꯁꯤꯕꯅ ꯈꯨꯅꯨꯡꯁꯤ ꯑꯃ ꯇꯧꯏꯀꯣ ꯃꯌꯥꯝ ꯑꯗ ꯑꯩꯅ ꯐꯖꯃꯟꯈꯤꯅ ꯂꯩꯁꯦ ꯀꯌꯥꯝ ꯁꯥꯠꯂꯤꯅꯣ ꯌꯦꯡꯉꯣ ꯕꯪꯂꯥꯗ ꯍꯁꯅꯥꯅꯥꯒ ꯍꯥꯏꯀꯣ ꯅꯥꯏꯠ ꯀ꯭ꯋꯤꯟꯁꯨ ꯑꯗꯨꯝ ꯍꯥꯏꯅꯔꯦꯀꯣ ꯁꯤ ꯂꯩꯁꯦ ꯑꯗ ꯃꯌꯥꯝ ꯑꯩ ꯀꯩꯅꯣ ꯏꯁꯤꯡ ꯈꯛꯇꯪ ꯆꯥꯏꯕꯤꯒꯦ ꯍꯥꯏꯅꯅꯦ ꯑꯌꯨꯛ ꯑꯉꯟꯕꯁꯦ ꯉꯜꯂꯤꯉꯩꯗ ꯏꯁꯤꯡ ꯈꯛꯇꯪ ꯆꯥꯏꯕꯤꯍꯧꯈꯤꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯧꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯤꯅ ꯑꯩꯒꯤ ꯃꯇꯦꯛ ꯈꯛꯇꯪꯁꯦ ꯑꯗꯨꯝ ꯂꯧꯖꯔꯦ ꯉꯔꯥꯡ ꯅꯍꯥꯟꯇꯁꯨ ꯁꯨꯝ ꯌꯦꯡꯍꯟꯖꯈꯤꯕꯅꯤꯀꯣ ꯃꯐꯝꯁꯦ ꯉꯁꯤ ꯑꯃꯨꯛ ꯑꯗꯨꯝ ꯌꯦꯡꯍꯜꯂꯦ ꯀꯩꯗꯧꯅꯤ ꯚꯤꯗꯤꯑꯣ ꯂꯧꯐꯝꯗꯤ ꯂꯩꯇꯕꯅꯤꯅ ꯑꯩꯒꯤ ꯀꯣꯕꯤꯁꯦ ꯌꯥꯝ ꯆꯥꯎꯔꯦ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯃꯤꯅ ꯆꯥꯎꯔꯦ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏ ꯅꯦꯇꯣꯟꯅ ꯄꯥꯏꯅ ꯆꯤꯡꯈꯠꯄꯗ ꯉꯥꯏꯌꯦ ꯅꯪ ꯀꯣꯕꯤꯁꯦ ꯊꯥ ꯐꯥꯗ꯭ꯔꯦꯕ ꯊꯥꯔꯤꯕꯗꯣ ꯏꯁꯤꯡ ꯈꯤꯇꯪ ꯆꯥꯏꯕꯤꯕ ꯑꯌꯨꯛ ꯉꯜꯂꯤꯉꯩꯁꯤꯒ ꯐꯗꯤꯒꯣꯝꯁꯤꯁꯨ ꯁꯤꯅ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯅꯤ ꯃꯌꯥꯝ ꯀꯨꯝꯁꯤ ꯄꯥꯟꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯀꯣꯕꯤꯁꯦ ꯆꯥꯎꯁꯨ ꯆꯥꯎꯔꯦꯀꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯑꯃ ꯌꯥꯎꯅ ꯁꯨꯝ ꯃꯇꯦꯛ ꯈꯛꯇꯪꯁꯤꯒ ꯂꯧꯖꯩꯃꯤꯗ ꯚꯤꯗꯤꯑꯣꯁꯦ ꯐꯖꯕꯗꯨꯒ ꯃꯌꯥꯝꯗꯒ ꯌꯦꯡꯍꯟꯅꯤꯡꯅꯅꯤ ꯃꯤꯒꯤ ꯍꯤꯡꯒꯣꯜ ꯑꯆꯧꯕ ꯄꯣꯠ ꯌꯥꯝ ꯊꯥꯕꯗꯨ ꯎꯕꯗ ꯑꯩꯒꯤꯁꯦ ꯀꯩꯁꯨꯝꯁꯨ ꯅꯠꯇꯗ ꯑꯗꯨꯝ ꯌꯦꯡꯍꯟꯖꯔꯤꯅꯤ ꯑꯗꯣ ꯂꯩꯁꯤꯡꯁꯤꯅ ꯍꯦꯛꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯄꯅ ꯂꯩ ꯍꯦꯛꯄ ꯂꯥꯛꯄ ꯕꯦꯡꯒꯣꯂꯤ ꯅꯨꯄꯤ ꯑꯃ ꯂꯩꯌꯦꯕ ꯃꯥ ꯍꯦꯛꯇ ꯆꯪꯉꯒꯅꯦ ꯀꯔꯝ ꯁꯥꯏꯠꯇ ꯆꯪꯉꯛꯏꯅꯣꯒ ꯈꯪꯍꯧꯗꯕꯤꯗꯅꯦ ꯍꯦꯛꯇ ꯍꯦꯛꯇꯣꯛꯑꯝꯃꯤ ꯑꯗꯨꯅ ꯁꯅꯥꯔꯩꯁꯦ ꯍꯦꯛꯇꯣꯛꯑꯝꯃꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯍꯦꯛ ꯌꯦꯡꯉꯤ ꯑꯩ ꯀꯣꯕꯤꯁꯦ ꯆꯥꯎꯁꯨ ꯆꯥꯎꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯅꯦ ꯑꯌꯨꯛ ꯈꯔ ꯉꯜꯂꯤꯉꯩꯗ ꯏꯁꯤꯡꯁꯦ ꯍꯦꯛꯍꯧꯗ꯭ꯔꯗꯤ ꯅꯨꯡꯁꯥ ꯍꯥꯏꯒꯠꯈ꯭ꯔꯗꯤ ꯍꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯐꯗꯤꯒꯣꯝꯁꯨ ꯐꯖꯔꯦ ꯌꯥꯝꯅ ꯈꯔ ꯐꯖꯕ ꯑꯅꯤꯁꯦ ꯊꯝꯒꯦ ꯑꯇꯩ ꯈꯔ ꯇꯥꯛꯂꯤ ꯍꯧꯕꯁꯤꯡꯁꯦ ꯑꯁꯤꯗꯤ ꯐꯣꯏꯗꯜꯂꯒꯦ ꯑꯃꯨꯛ ꯍꯨꯟꯖꯜꯂꯁꯨ ꯅꯠꯇ꯭ꯔꯒ ꯂꯩꯕꯨ ꯊꯥꯔꯁꯨꯀꯣ ꯂꯩꯁꯨ ꯌꯥꯝ ꯊꯥꯖꯅꯤꯡꯕ ꯍꯥꯏꯗꯣ ꯑꯩꯅ ꯑꯗꯣ ꯁꯤꯜꯆꯔꯗ ꯑꯝꯇꯪ ꯆꯠꯀꯦ ꯑꯗꯣ ꯑꯁꯤꯒꯤ ꯂꯩꯁꯤꯅꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯍꯥꯟꯅ ꯍꯧꯔꯝꯕꯅꯤ ꯒꯝꯂꯥꯗ ꯊꯥꯔꯝꯕꯅꯤ ꯇꯣꯞꯇ ꯍꯧꯔꯝꯕꯅꯦꯕ ꯑꯗꯩ ꯂꯩꯕꯥꯛꯇ ꯊꯥꯗꯣꯛꯈꯤꯕ ꯑꯩꯅ ꯁꯤꯜꯆꯔꯗ ꯂꯩ ꯆꯔꯥ ꯂꯩꯕ ꯑꯝꯇꯪ ꯆꯠꯀꯦ ꯍꯥꯏꯅ ꯈꯟꯕ ꯉꯝꯗꯅ ꯑꯗꯨꯝ ꯂꯩꯔꯦ ꯑꯉꯥꯡ ꯅꯥꯁꯟꯕꯒ ꯑꯉꯥꯡ ꯈꯔꯕꯨꯗꯤ ꯐꯔꯦ ꯑꯗꯣ ꯑꯩꯁꯨ ꯆꯠꯄ ꯉꯝꯗꯅ ꯑꯁꯤꯒꯤ ꯖꯣꯕꯥ ꯀꯨꯁꯨꯝꯁꯦ ꯀꯌꯥꯝ ꯁꯥꯠꯂꯤ ꯑꯩꯈꯣꯏ ꯁꯅꯥ ꯃꯄꯥꯅ ꯂꯩꯔꯛꯄꯅꯤ ꯖꯣꯕꯥ ꯀꯨꯁꯨꯝꯁꯤꯒꯅꯦ ꯑꯦꯖꯦꯂꯤꯌꯥꯁꯤꯃꯒ ꯀꯌꯥꯝ ꯄꯤꯛꯅ ꯂꯩꯔꯛꯈꯤ ꯈꯟꯕ ꯍꯧꯖꯤꯛ ꯈꯔꯗꯤ ꯆꯥꯎꯈꯠꯆꯔꯦ ꯑꯩꯒꯤ ꯆꯅꯃꯜꯂꯤꯀꯥꯁꯨ ꯃꯊꯪ ꯁꯞꯇꯥꯗꯒꯗꯤ ꯁꯥꯠꯂꯅꯤ ꯑꯗꯨ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯄꯥꯝꯕꯤ ꯑꯃꯈꯛꯅꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯀꯪꯉꯤ ꯁꯨꯝ ꯃꯌꯥꯝ ꯑꯃ ꯄꯣꯝꯃꯦꯕ ꯈꯨꯄꯣꯝ ꯑꯃ ꯃꯇꯣꯟꯁꯦ ꯌꯦꯡꯉꯨ ꯑꯩꯅ ꯍꯥꯀꯨꯝꯒꯤ ꯄꯥꯝꯕꯤꯗꯒꯤ ꯊꯥꯗꯣꯛꯄꯅꯦꯕ ꯒꯨꯂꯥꯄꯤ ꯃꯆꯨꯒꯤꯅꯦꯕ ꯁꯦ ꯂꯩꯗꯤ ꯌꯥꯝ ꯆꯥꯎꯗꯦ ꯑꯗꯨꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯁꯥꯠꯂꯦꯕ ꯑꯇꯣꯞꯄ ꯆꯥꯔꯥꯕꯨꯗꯤ ꯂꯩꯔꯤꯅꯦ ꯑꯗꯨꯁꯨ ꯄꯥꯝꯕꯤꯁꯤꯅꯦ ꯐꯖꯅ ꯄꯣꯝꯃꯒ ꯁꯤꯊꯔꯦ ꯅꯨꯡꯉꯥꯏꯇꯕꯅ ꯋꯥꯈꯜꯁꯦ ꯀꯩꯅꯣꯝ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯃꯌꯥꯝ ꯌꯥꯝꯅ ꯃꯇꯧꯁꯦ ꯅꯨꯡꯁꯨ ꯅꯨꯡꯁꯤꯑꯕ ꯑꯗꯨ ꯌꯦꯡꯉꯨ ꯑꯥꯗ ꯎꯕ꯭ꯔꯥ ꯃꯌꯥꯝ ꯑꯗꯨ ꯎꯆꯦꯛꯁꯤꯅ ꯃꯥ ꯈꯜꯂꯤꯅꯅꯦ ꯃꯥꯒꯨꯝꯕ ꯑꯃ ꯃꯅꯨꯡꯗ ꯂꯩ ꯁꯤꯅꯦ ꯈꯟ ꯃꯥꯅꯦꯕ ꯃꯥꯒꯤ ꯃꯔꯨꯝꯁꯦ ꯒꯥꯔꯤꯒꯤ ꯒ꯭ꯂꯥꯁꯁꯤꯒ ꯇꯥꯕꯁꯦ ꯃꯥ ꯈꯟ ꯃꯥꯅꯦ ꯃꯥꯒꯨꯝꯕ ꯑꯃ ꯃꯅꯨꯡꯗ ꯂꯩꯔꯦ ꯍꯥꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯤ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅꯅꯦ ꯍꯦꯛ ꯇꯧꯔꯔꯤꯕ ꯁꯣꯝꯗ ꯄꯥꯏꯈꯔꯦ ꯃꯥꯏ ꯃꯔꯨꯝꯁꯤꯒꯅꯦ ꯑꯃꯈꯛꯁꯨ ꯂꯩꯔꯦ ꯍꯥꯏꯅ ꯇꯧꯖꯔꯤꯅꯦꯕ ꯂꯩꯁꯨ ꯏꯁꯤꯡ ꯈꯔ ꯆꯥꯏꯕꯤꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯧꯕ ꯂꯥꯛꯀꯤ ꯄ꯭ꯂꯥꯟꯅꯤꯀꯣ ꯈꯔ ꯌꯦꯡꯍꯟꯖꯔꯛꯀꯦꯀꯣ ꯂꯥꯛꯀꯤ ꯄ꯭ꯂꯥꯟ ꯈꯔ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯌꯥꯝ ꯑꯁꯤꯁꯦ ꯀꯩꯅꯣꯅꯦꯕ ꯃꯣꯔ ꯄꯪꯈ ꯀꯧꯔꯦꯕ ꯑꯗ ꯊꯨꯖꯥ ꯄ꯭ꯂꯥꯟꯁꯨ ꯍꯥꯏ ꯑꯁꯤ ꯌꯨꯝꯗ ꯊꯥꯕ ꯐꯩ ꯍꯥꯏ ꯃꯣꯔ ꯄꯪꯒ ꯍꯥꯏꯗꯤ ꯋꯥꯍꯣꯡ ꯃꯇꯨꯅꯤꯀꯣ ꯋꯥꯍꯣꯡ ꯃꯇꯨ ꯑꯗꯨꯃꯥꯏꯅꯁꯨ ꯎꯕꯗ ꯃꯥꯟꯕꯅꯤ ꯑꯗꯣ ꯄꯥꯝꯕꯤ ꯑꯅꯤꯈꯛꯅꯤ ꯑꯩꯅ ꯊꯥꯖꯔꯤꯁꯦ ꯃꯌꯥꯝ ꯄꯥꯝꯕꯤꯁꯦ ꯅꯍꯥꯟꯋꯥꯏꯗꯤ ꯐꯖꯕꯅ ꯂꯣꯏꯔꯝꯃꯤꯅꯦꯕ ꯍꯟꯗꯛꯇꯤ ꯐꯖꯕꯁꯦ ꯈꯔ ꯋꯥꯠꯂꯦ ꯑꯩꯅ ꯖꯣꯇꯣꯟ ꯇꯧꯕ ꯋꯥꯠꯄꯗꯒꯤꯅꯤꯀꯣ
ꯑꯗꯣ ꯐꯗꯤ ꯐꯖꯕꯅꯤ ꯑꯅꯤ ꯊꯥꯋꯥꯏ ꯊꯥꯔꯒꯗꯤ ꯂꯥꯛꯀꯤ ꯄ꯭ꯂꯥꯟꯅꯤ ꯍꯥꯏꯀꯣ ꯃꯌꯥꯝ ꯑꯩꯅ ꯏꯁꯤꯡ ꯈꯔ ꯆꯥꯏꯕꯤꯔꯝꯃꯤꯅꯤ ꯃꯌꯥꯝ ꯁꯤ ꯊꯥꯕ ꯄꯥꯝꯕꯤꯁꯦ ꯐꯩ ꯍꯥꯏꯕꯀꯣ ꯑꯇꯩꯁꯨ ꯌꯦꯡꯍꯟꯖꯔꯛꯀꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯧꯕ ꯂꯥꯛꯀꯤ ꯄ꯭ꯂꯥꯟ ꯈꯔ ꯀꯣ ꯑꯁꯤꯁꯦ ꯑꯩꯅ ꯅꯍꯥꯟ ꯅꯨꯡꯁꯥꯗ ꯊꯥꯡꯗꯣꯛꯎꯕꯗꯩ ꯃꯅꯥꯒꯁꯦ ꯏꯉꯥꯡ ꯉꯥꯡꯁꯟꯈꯔꯦ ꯑꯁꯤꯁꯨ ꯂꯥꯛꯀꯤ ꯑꯣꯏ ꯍꯥꯏꯕꯀꯣ ꯊꯥꯕ ꯑꯣꯔꯀꯤꯠꯁꯦ ꯑꯁꯤꯗꯤ ꯅꯝꯕꯔ 1ꯅꯤ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯉꯗꯨꯅꯤ ꯁꯤ ꯊꯥꯕ ꯐꯩ ꯍꯥꯏꯅ ꯌꯥꯝ ꯍꯥꯏꯅꯩꯀꯣ ꯖꯦꯠ ꯄ꯭ꯂꯥꯟꯁꯦ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯌꯨꯝꯗꯒꯤ ꯆꯥꯔꯥ ꯂꯧꯕ ꯂꯥꯛꯏꯀꯣ ꯃꯌꯥꯝ ꯑꯗ ꯐꯖꯕꯁꯨ ꯐꯖꯩꯑꯕ ꯌꯥꯝꯅ ꯊꯥꯕꯁꯨ ꯌꯥꯝꯅ ꯐꯩ ꯍꯥꯏꯌꯦꯕ ꯖꯦꯠ ꯄ꯭ꯂꯥꯟꯁꯦ ꯑꯗꯣ ꯑꯣꯟꯂꯥꯏꯟꯗꯒ ꯂꯩꯕꯗꯤ ꯌꯥꯝ ꯇꯥꯡꯕꯅꯤ ꯑꯁꯤꯒꯤ ꯁ꯭ꯅꯦꯛ ꯄ꯭ꯂꯥꯟꯁꯤꯁꯨ ꯃꯑꯣꯡ ꯑꯃꯅꯤ ꯁ꯭ꯅꯦꯛ ꯄ꯭ꯂꯥꯟꯁꯨ ꯌꯨꯝꯗ ꯊꯥꯕ ꯌꯥꯝ ꯐꯩꯀꯣ ꯃꯌꯥꯝ ꯁ꯭ꯅꯦꯛ ꯄ꯭ꯂꯥꯟꯁꯨ ꯂꯥꯛꯀꯤ ꯄ꯭ꯂꯥꯟꯅꯤ ꯃꯌꯥꯝ ꯑꯩꯅ ꯊꯣꯏꯖꯥ ꯄ꯭ꯂꯥꯟꯁꯦ ꯑꯃꯒ ꯁꯦꯠ ꯃꯁꯥ ꯅꯝꯁꯤꯜꯂꯤꯃꯤ ꯍꯤꯡꯕ꯭ꯔꯥ ꯌꯦꯡꯒꯥꯏꯅ ꯃꯣꯏꯄꯪꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯣꯅꯤꯌꯥꯝꯁꯤꯕꯨ ꯂꯥꯛꯀꯤ ꯄ꯭ꯂꯥꯟ ꯑꯣꯏꯕ꯭ꯔꯥꯅꯦ ꯑꯩꯅ ꯕ꯭ꯂꯣꯛ ꯑꯃꯗ ꯊꯦꯡꯅꯈꯤꯑꯕ ꯁꯤꯡꯒꯣꯅꯤꯌꯥꯝꯁꯨ ꯂꯥꯛꯀꯤ ꯄ꯭ꯂꯥꯟꯅꯦꯅ ꯑꯩꯅ ꯃꯃꯥꯡꯗꯗꯤ ꯇꯥꯖꯈꯤꯗ꯭ꯔꯤ ꯑꯗꯨꯒ ꯁꯤꯅ ꯑꯄꯔꯥꯖꯤꯇꯥꯁꯦ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯗꯥꯔꯤꯗ ꯀꯌꯥꯝ ꯐꯖꯅ ꯌꯦꯡꯉꯨ ꯁꯤꯁꯨ ꯂꯥꯛꯀꯤ ꯄ꯭ꯂꯥꯟꯅꯤꯀꯣ ꯑꯄꯔꯥꯖꯤꯇꯥꯁꯤꯁꯨ ꯌꯨꯝꯗ ꯊꯥꯕ ꯌꯥꯝ ꯐꯩꯌꯦꯕ ꯑꯉꯧꯕ ꯃꯊꯣꯟ ꯅꯥꯏꯕꯅꯤ ꯁꯤꯅ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯃꯊꯣꯟ ꯅꯥꯏꯕꯅꯤ ꯑꯄꯔꯥꯖꯤꯇꯥꯁꯨ ꯂꯥꯛꯀꯤ ꯄ꯭ꯂꯥꯟ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯒ ꯌꯦꯡꯉꯨ ꯑꯦꯂꯣꯚꯦꯔꯥꯁꯨ ꯂꯥꯛꯀꯤ ꯄ꯭ꯂꯥꯟꯅꯤ ꯌꯨꯝꯗ ꯊꯥꯕ ꯐꯩꯌꯦꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯑꯄꯔꯥꯖꯤꯇꯥꯁꯤꯁꯨ ꯌꯥꯝ ꯐꯩꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯁ꯭ꯅꯦꯛ ꯄ꯭ꯂꯥꯟꯁꯤꯅ ꯑꯃꯨꯛ ꯃꯑꯣꯡ ꯑꯃꯅꯤ ꯌꯦꯡꯉꯨ ꯇꯥꯏꯞ ꯑꯃꯅꯤ ꯁꯤꯅ ꯅꯥꯄꯨ ꯀꯥꯗꯕꯤꯅꯤ ꯑꯁꯤꯁꯨ ꯂꯥꯛꯀꯤ ꯄ꯭ꯂꯥꯟꯅꯤ ꯑꯩꯈꯣꯏꯒꯤ ꯆꯦꯜꯂꯤ ꯈꯨꯠꯁꯥꯠꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯐꯖꯃꯟꯈꯤꯅ ꯁꯤꯝꯁꯨ ꯑꯩꯅ ꯁꯨꯝ ꯌꯦꯡꯍꯟꯖꯕꯅꯤ ꯃꯌꯥꯝ ꯆꯦꯜꯂꯤ ꯍꯥꯟꯅꯗꯤ ꯅꯥꯄꯨꯒ ꯄꯨꯟꯅ ꯍꯧꯔꯝꯃꯦꯕ ꯅꯥꯄꯨ ꯄꯥꯝꯕꯤꯗꯣ ꯁꯤꯗꯣꯛꯈ꯭ꯔꯦ ꯅꯥꯄꯨꯒ ꯑꯉꯧꯕꯒꯁꯦ ꯄꯨꯟꯅ ꯍꯧꯔꯝꯕꯅꯤ ꯅꯥꯄꯨꯗꯣ ꯁꯤꯗꯣꯛꯈ꯭ꯔꯦ ꯑꯉꯧꯕꯁꯤꯗꯤ ꯐꯖꯅ ꯁꯥꯠꯂꯦ ꯑꯗꯣ ꯀꯨꯝꯁꯤꯗꯤ ꯁꯥꯠꯄꯁꯦ ꯈꯔꯕꯨ ꯋꯥꯠ ꯃꯥꯟꯅꯦ ꯈꯜꯂꯤ ꯃꯁꯥꯁꯨ ꯌꯥꯝ ꯀꯛꯊꯠꯈ꯭ꯔꯕꯗꯨꯅꯔ ꯈꯪꯗꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡꯒꯤ ꯚ꯭ꯌꯨꯁꯦ ꯑꯗꯨꯝ ꯐꯖꯕꯅꯦꯀꯣ ꯃꯌꯥꯝ ꯆꯦꯜꯂꯩꯁꯦ ꯐꯖꯕꯗꯩꯅ ꯑꯗꯨꯝ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯕꯅꯤꯗ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯦꯛ ꯃꯇꯦꯛ ꯑꯗꯨꯝ ꯂꯧꯔꯒ ꯊꯥꯡꯒꯠꯆꯕꯅꯤ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯃꯌꯥꯝ ꯆꯦꯜꯂꯩ ꯐꯖꯕꯁꯦ ꯌꯦꯡꯍꯟꯖꯔꯤꯕ ꯉꯁꯤꯗꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯊꯣꯡ ꯊꯥꯛꯀꯗꯕ ꯑꯁꯤ ꯃꯌꯥꯟ ꯊꯣꯡꯒꯦ ꯇꯧꯕꯅꯦꯕ ꯅꯤꯡꯊꯝꯊꯥ ꯍꯥꯏꯁꯦ ꯆꯥꯔ ꯈꯨꯗꯤꯡ ꯍꯥꯎꯏꯀꯣ ꯃꯌꯥꯝ ꯃꯅꯥ ꯃꯁꯤꯡ ꯊꯣꯡ ꯊꯥꯛꯀꯗꯕ ꯍꯋꯥꯏ ꯑꯗꯩ ꯆꯝꯐꯨꯠ ꯑꯃ ꯇꯧꯔꯒꯦ ꯍꯋꯥꯏ ꯑꯃ ꯊꯣꯡꯉꯒꯦꯀꯣ ꯌꯦꯡꯃꯤꯟꯅꯁꯤ ꯃꯈꯥ ꯇꯥꯕ ꯀꯩꯀꯩꯅꯣ ꯑꯁꯤꯒꯤ ꯃꯅꯥ ꯃꯁꯤꯡ ꯊꯣꯡ ꯊꯥꯛꯀꯗꯕ ꯁꯤꯒ ꯂꯩꯔꯦ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯆꯦꯡꯒ꯭ꯔꯨ ꯑꯉꯥꯡꯕꯁꯦ ꯏ ꯋꯥꯠꯄꯗ ꯏ ꯌꯥꯝꯅ ꯀꯥꯟꯅꯕ ꯏ ꯍꯦꯟꯒꯠꯍꯟꯕ ꯄꯤ ꯌꯥꯏ ꯁꯤꯒꯤ ꯆꯦꯡꯒ꯭ꯔꯨ ꯑꯉꯥꯡꯕ ꯃꯆꯨꯒꯤꯁꯦ ꯑꯗꯣ ꯊꯣꯡ ꯊꯥꯛꯅꯕ ꯍꯧꯒꯠꯂꯒꯦ ꯆꯥꯔꯣ ꯃꯌꯥꯗꯩ ꯆꯥꯛꯇꯣ ꯁꯥꯏꯕꯅꯦ ꯃꯁꯤꯅ ꯍꯟꯗꯛ ꯃꯁꯥ ꯉꯝꯗꯕ ꯁꯣꯇꯥꯕꯤꯝꯒꯤ ꯃꯇꯧ ꯇꯝꯃꯤꯕ ꯍꯟꯗꯛ ꯃꯁꯥ ꯉꯝꯗꯕꯁꯦ ꯃꯌꯥꯡꯁꯦ ꯐꯖꯅ ꯍꯦꯛ ꯀꯪꯉꯤ ꯑꯩꯈꯣꯏ ꯃꯆꯅꯥꯁꯦ ꯃꯌꯥꯗꯩ ꯆꯥꯛꯇꯣ ꯁꯥꯏꯕꯅꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯏꯅꯣ ꯑꯂꯨꯒ ꯀꯔꯤꯒ Hawaiga. ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯏ ꯑꯂꯨꯒ ꯍꯋꯥꯏꯒ ꯆꯥꯏꯕ ꯍꯥꯎꯏ ꯃꯌꯥꯡ ꯐꯖꯅ ꯀꯪꯉꯤ ꯍꯟꯗꯛ ꯃꯁꯥ ꯉꯝꯗꯕꯁꯦ ꯁꯦ ꯃꯌꯥ ꯀꯥꯊꯣ ꯆꯥ ꯃꯌꯥꯡ ꯐꯖꯅ ꯀꯛꯀꯦ ꯀꯪꯉꯤ ꯄꯝꯕꯗ ꯈꯪꯉꯤ ꯐꯖꯅ ꯖꯥꯡꯉꯤ ꯃꯁꯥꯁꯦ ꯃꯥꯅ ꯅꯥꯕꯁꯤꯒ ꯀꯩ ꯍꯥꯏꯅꯤ ꯄꯝꯃꯣ ꯄꯣꯔꯣ ꯑꯩꯅ ꯑꯩꯒꯤ ꯅꯪꯒꯟꯁꯦ ꯑꯍꯤꯡ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯅꯪꯒꯟ ꯇꯥꯟꯅꯩꯃ ꯅꯪꯒꯟꯁꯦ ꯀꯣꯏꯇꯥꯟ ꯇꯥꯟꯅꯅ ꯀꯣꯜꯂꯣ ꯇꯧ ꯍꯥꯏꯅ ꯃꯃꯥ ꯀꯣꯜꯂꯣ ꯇꯧ ꯇ ꯍꯥꯏ ꯂꯩꯔꯝꯕ ꯁꯣꯝꯗ ꯌꯦꯡꯉꯣꯅꯦ ꯍꯥꯎꯕ꯭ꯔꯣ ꯆꯥ ꯃꯥꯁꯤꯅ ꯃꯝ ꯆꯥꯈꯤꯒꯦꯀꯣ ꯊꯝꯃꯒꯦ ꯃꯌꯥꯝ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯅꯤꯔꯥꯃꯦꯁ ꯊꯥꯂꯤꯅꯤ ꯆꯅꯥꯒ ꯆꯥꯡꯈꯪꯗꯨꯒ ꯉꯧꯔꯦꯀꯣ ꯆꯥꯡꯈꯪꯁꯦ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯤ ꯍꯥꯏꯀꯣ ꯃꯌꯥꯝ
ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡ ꯄꯨꯝꯅꯃꯛꯇꯒꯤ ꯆꯥꯡꯈꯪꯗꯅ ꯍꯦꯟꯅ ꯚꯤꯇꯥꯃꯤꯟ ꯂꯩꯌꯦꯅ ꯍꯥꯏꯌꯦꯕꯀꯣ ꯃꯌꯥꯟ ꯑꯃ ꯇꯧꯔꯦ ꯍꯋꯥꯏ ꯑꯃ ꯊꯣꯡꯉꯦꯀꯣ ꯑꯗꯩ ꯉꯥꯔꯤ ꯆꯥꯎꯗꯕꯤ ꯑꯃꯦꯠꯄꯤ ꯑꯃ ꯑꯂꯨꯒꯤꯀꯣ ꯑꯗꯩ ꯆꯝꯐꯨꯠ ꯑꯃꯒ ꯑꯁꯨꯃꯥꯏꯅ ꯅꯣꯡꯃꯒꯤ ꯅꯣꯡꯃꯁꯦ ꯅꯨꯃꯤꯠꯀꯤ ꯅꯤꯔꯥꯃꯤꯁ ꯊꯥꯂꯤꯅꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯥꯏ ꯕꯥꯏ